Manipur Top Trending News na tungan-tungan ba reliable source sing dagi lakot jaraga matam-matam gi oiba maru oiba i-paw sing patukuna khanghanjari ahanbada lenganga mitop khandokna ba pakhal pathabakta arambai tengol na sagoli munindro mangang India amadi Manipur lenganga lamdam sigi mitop khandokna ba pakhal pathabak thorum khodimakta arambai tengol na sagotani amadi illegal immigrant sing khandokna ba honabada lenga ki manpower gi awat palerbadi arambai tengol gi leiba tengoloi sing sinajage haipada matam chupata thong launa hangdun leigani haina Arambai Tengol Headquarters ki Commissioner Munindro Mangang na phongdokre wafam asing asi ayupung taraga mathoi makhairom tabada Manipur Press Club ta Arambai Tengol Headquarter gi thaupuba sing yauna pangthokiba pawgi mifam amada phongdokibani Munindro na makhatana haikibada Manipur yauna awang nongpo ki state singda illegal immigrant mayam ama sangsilakpadagi charang na bathukna issue kaya ama leiri Manipur oina su matam kaya gi mangdagi lamdam sigi yerhumi miyamna mitop khandok pinaba lenga ki mari lenaba singda taknaduna lakli Manipur da logi wang mata sangsilakpa mitop singna lesilakpadagi lamdam sigi yelhumi singi mising hantartuna leibani lona yada moongda mapandagi nam hatuna sangsilakpa mitop miansa singa maram oiraga lamdam sigi demographic geopolitics socio-economy da achauba ahongba ama lakhankre Arambai Tengola Ministry of Home Affairs amadi Manipur Governor loinana mari lenaba authority singda Manipur da leijariba yelhumi singbu ngakpi senbinaba Manipur li apunbagi saktam ngak senbinaba amadi state si kairpa yabagi moong lakiba asidagi kanbinaba haijakiba amadi makhal makha kyagi kongjang changsingkiba laikre masigi khongthang oina Ministry of Home Affairs na logi wangmada changsilpa mitop sing khandokuna masa masagi maramdamda halhankinaba order thokibasu laikrabani makha tarakpa oina tha asigi kungohumdoida Manipur lenga ki maikaidagi memorandum ama thorpa thengare masida mai lenaba DC SP singna biometric tawduna atai mechanism kya sinaduna mitop sing khandoknaba akanba pautak ama pirkibasi Arambai Tengol na sawali amaromda kumja 2026 ki Celsius da yumhum oiraga delimitation gi tawgani haibasi mitop khandokhraba matungda tawbiu hairkli Maka tarpada hawayang no hona badi mana masing thaba kakta chahi amata lupa lak mari manga gi sendong tan mangami aikhoina larik mapung fana tamhogdre na tagana lenga gi thabak su khogdre haiduna pungning sothaduna leibagi mohta thabak ta chilhau thidana isagi angam thakta sunong labadi mipal tangdana hingmang ngambata natana isagi amasung lenga kisu semilon pagathan bada achaw mating poiri haina sepot masung naibi haiga su khanariba Richard Gard Berital aka sujat haina khangaba sepot makal asiga loinena mana masing thabada thoidok hendokna mai paklaba Bisnupur Kujuman Maya lekai dagi Sangthem Siamai Tei Sahi Yankai Marina, Pongorkli, Magna Hai, Punging Chang Bohona Badi Sahi Amada, Manamasing Taba Kakada, Yam Lina, Lupa, Lak, Mari, Dagi, Manga Pau Gisendong Tanmangami, Ehak BA, second year, Fauba Tamamaga, Makatana Lari, Tamkide, Ima Ipagi Mating Pangba, Hokuna, Ahanbada Ehakna, Lupalising Omkak Putolaga, Morita Satuna, Santanganaba Poche Amadi, Hirona Simba, Tiglorga, Bisnupur Amadi, Infal, Yomagi Tabak Tormi, Tabak Sidagi, Pangapa, Selsing Dagi, Tungsin Jaraga, Karana, Low pari ama leiraga pukri tawtokna ngagi farm amasu tawki matungda yamna thuna sel onthokpasu ngamgadaba aduga nomagi punsida angai fadana miyamna sinadaba yadaba mana masing amadi mahi mairong sing putok lage haina khanki tabak asigi damak akang ai singa tanaduna low sangam amagi sangda mana masing thaduna kumbi kalen naidana pothok kya putokna miyamda pangam ngamki low sangam amarongi sangda mana masing thabada chap chana sendong pangmangami masidagi mana masing mahi marong thabagi tabak asi kharage hena sakok khalakuna auditi low pari amaga sangam ama Pagpamhumda matam-matam gi manamasing amasung mahibarong thatuna mai pakna puthopngamle chahi amada manamasing thabada lupa punna lupa lak tararom tanba gamlabasu thanaba phoitokpa ising-singba thaba amasung yengsin bagidamak mi nekpa hamengba yauna tongan-tongan ba makhalgi maru marangsing amasung hana singba leibada changba selsing khaidokhrga lupa lak mari manga rom sendong oibngamle hojik ehaki farm tharibo manamasing mahimarong sing manungda hawai ngachung manbi ungnembi sim hawai belandri Kobi full, kobi lay, tabi kamen asina singba amasung. Andak ehakna kobi full pambi lising kuntra amasu kobi pambi lising kun thabada tha ahum di matungda tekna kaithel da yonbada sel yamna phangmangamki ehaki tractor amaga DI tata amaga leire tractor asina manamasing hanaba low koidokna sem sabada achaw mating oire aduga DI tata asina ehakna thajariba manamasing sing asi heklaga nungandringai nongyai matung pung ani rom tarpatagi nagampalda puraga ehak isamak aigi loinabi amadi DI tata asibu thoba isenupaga punna Yoli, low sangam amada, low uda chahi amada, lupalising nipu yang kairom dagi hena sendong pangbangamde aduga karigumba low sangam amada matamatang di manamasing thabadati chahi amada lag ani rom di pangmangami maramasina hoijuman lokondadi ayambana low ubugi mohta manamasing amadi mahi marong oina thanare ekoina nagapalda manamasing yonbagi matamna ayuki pung nipan phawbutani hariba pungpham asidagi tontharabadi pulisna lagaga tanbana makhatana yonba pangde ekoina nagapalgi lambi mataida ngahak manamasing yon badasu pulisna ahanbadadi lupa Chama lormi ani suba lagba kanguna lupa chama amuk lobi aduga mana masing korukpada diai tata ngahak khambagi su lupa chama lobi
Mara masina DI Tata mana masing hapna nangapalda yomba tatpa pudingi lupa chahumdi tingi ekhoi purpa pochai sing adu loina sitaba yawi aduga yumda amuk hanna puraklaga mathangi numita amuk tatuna yomda su yawi kojumal obul amadi Waksi fine sing ba kul sing dagi mana masing amadi mahimarong puduna yoliba DI Tata sing masing humfu humrarum oigani kul sing asidagi khantana atopa district ki mafum sing dagi su lomi kya na makoina putok pothok sing yomba lai mara masina ekhoi tharaga putok saba posak sing asi yonba Yanaba lenga ki maikadigi pung kharakakta oirabasu matam chaba ama pibirabadi yamna nungaijagani haina hongdoraki maramasina hauji ekhoi lai mapung fana tamhogdre natagana lenga ki thabak tahogdre haiduna nungsuk nungjanaba laithokpa jumde ekhoi angamba panga puthokna thawai yauna honarabadi hingbada karisu waningai oidi harki panba yabadi laisangtem siam maitei el athoiba amadi laikidabi laithangbam ongbi chawbigi masanpa ani gi manungda mahanga ahalni manau nupadi laikide maha kaujik mana masing amasung mahimarong thabada mai paklaba longmi singi manungda ama oirare Yuji Fare July kunmanga Police Control Room na ngasi numitang torpa chero amata ngasi Security Force na nongpok sekmai PS ki manung chaliba lerong thel pitadagi ahanthem surjit chahi kungamapan kaubo wangjing SK ekaidagi RPF PLA gi kedar ama fare hari amoromda ngasi Security Force na lalhub asigi oinam Ranjita LH Irai Leima chahi kunsaga nipan kauba oinam Songbung mayai lekaidagi kedar amasung mahaki mayumdagi fare mangondagi mobile phone ohum Aadhaar card ama fangle hari amoromda ngarang Security Force na Sorokhaibam Inaucha LS Romesh Sahi Nifugatar Koba Salam Lekai Dagi KSP PWG ki Active Cadre Amaso Mayum Dagi Fare Mangon Dagi Mobile Phone Ohum PAN Card Ama Lalrup Asigi Letter Head Ka Loinaba Demand Letter Manga Amadi KSP PWG Amasung Revenue Officer Haina Stamp Anisu Recover Tawi Hari Amaromdana Nongakaba Ratan Thiamda Pipak Pro na Yaul Ikai Kuno Ulakre Loinana Awaw Phongdoki July kungamanga Manipur amasung lepak asigi danatana Malembi theater gi itihasta naitom tomchin lalamba Ratan Thiamna tha asigi kungomdogi angan bayukta ikhang khang hong laikidabada People Revolutionary Front of Kangleipak Pipak Progressive ki Assistant Publicity Secretary L Ningsing bana torpa cherol amada yaul gi awangba ikai khumba ulakpaga loinana awawa phongdroki cherol asin hai kanglei imagi athoiba mapari ahal ibungo Ratan Thiamna masagi anaba amana kanghongdana laikidabada yaul gi awangba ikai khumba pijabaga loinana party na awawa phongdokchari Kanglei miyam amadi malengbi miyam na hena sakhang biraba ahal ibungo drama amasung theater gi hiram kyada utma badanatana waring sareng amadi isai dasu masak naiba miyo ema oiduna malengbi thakta kanglei paku saktak pirambada achoba thogang lobi kibadanatana kanglei kunai busu himai tumbiramba kanglei paki arangba thawan misak amani malengbi miyoi kyana athoiba mana kya piduna ikai khumnabi khraba athoiba atangba misak amasu obirami singthabada loiba nairodaba ekhogi mirunga matam pungmukta ningsingduna lehogadaba thogdang kya galunina Aroi Bamiku Pauba, Atoiba Togdang, Pia, Lobiramki, Al Ibungo Ratan Thiamna Lekitaba, Kanglipa Asigi, Acho Mangzaba Mo Hore. Lekitaba Al Ibungo Tawaina, Mapugi Lekolda, Inna Chitna, Wataba Oresano, Al Ibungona, Lekitabada, Awa Macha, Langhova, Ing Manu, Maruk Mapija, Amadi, Kangli Chapuna Maki Awabasu, Partina, Tamoisiakna, Sarup Yazari, Harkli. Relief Camp Mehro Emana Harkli, Pig Imedigi, India Tamnabagi, Mang Mangjarkiba Adubu, Coaching Lupalising. Taragaret Mohta Tangkai Katamok Piu Haibasu Latabaki Yawangam Kite. May 2023 dagi Ukizo Lamhen to Hensinga Makogi Theory Singa, Kusanaduna, Manipuragi, Separate Administration Togani Haiduna, Maitaida Tamana, Consindana Chataliba, Hausi Powder Aribo Warosin, Protriba, Tam Tirbalam Sigi, Zating Pungbadagi, Hawaii Hinogidama, Sugunu Assembly Constituency, Sero Awang Lekaidagi, Lanzatuna, Infal Iski Komba, Saba Lekaida, Nauna Hangba Relief Camta, Zangzapum Logliba, Masagi Sahi, Taragamapan Surba, Janambam, Toiba, Maitei, Apopa, CH, Dilipna, Pausia Sida Makatan Hai, Tamlingba, DM College Tasu, Tambaki Kutung Saba, Laitabanina, Numit Kudingi class, Yaugabasu, Aduga. Attendant Yaugabasu examination da Sarup Yaba Yagadaba, College Taming Salabamatunda, Colon Cancer Gi, Anisuba, Steska, Saguna Duna Hingliba, Apopa, Ipa, Senabagi Matakta, Relief Camta Labasu, Selkatang, Pangawi Damak Migi Yum Tatabok Suba, Salibi Imagi Mating Pangaba, Subanomba Yaba Tabok Sinda, My Onsinduna, Imagi Mating Panglage, Kale, Aduga. Competitive examination singa sarup yarge haina sukhale ehaki onadi yumda hajinba yaba yumdagi hena atopa apamba amamuk hojikti oina lejadrai isagi khul oiriba serogi oinadi lajina ki bamyoi sing hanjilaktuna lainaba yum kai khara saba honare amasung ekogisu hanjinduna lainaba gidama foundation patpadi hore maramasina lenga ki maike digi atu matamda lajina roba myoi singa hanjinduna lainaba gidama sem sariba yum sing asi losin biduna ekoibu atu matamda changsinduna leiba phanghanbiu kanagumna Ima Ipana, Lengoi Nikpada, Oirabasu, Low Uba, Oirabasu, Supam Nompum, Marang Kain Leramba, Adugumba Hosik, Ikoina, Hanjinu Labadasu, Tohindaba Togosing Amata, Tohan Danaba, Moksagum Laba, Panbiro, Harki, Pauxe Asiga, Mahaka Wai Sarpagi,
losilakpada mamitagi papi taduna janambam toibana pongtokibada yumdadi yamna hanjaningde kanagumba laikhaida isu imanaba mayam punduna hingba punsisu lal asina maram oiraduna pankidaba chahi ani helakle uina unakidaba maru mapangsinga unaningi adubu hauji ina yumda hanjilaba matungda hanagi fibum adugum nungaiba pangada haibadidi tamba ngamde harki aduga maromdana Maldives na Modi bu gan selut kunga mathoiga loinana taram okre Indira Gandhi ki record thukaiduna Modi na anisuba paidigi sangna office paiba PM oikre New Delhi July kundamanga United Kingdom UK gi khongchat loir matung Prime Minister Narendra Modi Maldives da tungduna lepa asigi umpusuba ning tamba numit ki thoromda saruk yabada Maldives na PM Modi bu gan selut kunga mathoiga loinana taram okre Maldives ki President Mohammad Muizu na chepau tharpatagi PM Modi Maldives ki ning tamba numit ki thoromda saruk yaba sakibani Maldives khongchat asi gi saruk poma oina PM Modi na President Mohammad Muizu ga loinana tongan ba hiram gi matangda wari sagadori masidana tana luchingba anina lepak ani gi oiba mari pagadhana bagi padamda tongan ba development project kyasu sanga minagadori hari nakal amoromda hanigi Prime Minister Indira Gandhi na thamlamba office paibagi record adu ngasi PM Modi na thukaiduna lepak asigi ani suba kwaidigi sanga PM gi office paiba luchingba oikre hari Losilakata Manipur Top 20 News bu nungsibituna share amadi subscribe tawbirambagi damakta haningari tan thagapa pongdoksari amadi yung koina miyamgi seba tawba ngamba oijagi hajari